ꯑꯩꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕꯅꯦ ꯆꯪꯂꯛꯄ ꯃꯤ ꯑꯃꯠꯇ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯕ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯌꯨꯝꯗꯅꯦ ꯆꯥꯛ ꯆꯥꯕ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯇꯧꯕꯤꯔꯒ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩ ꯈꯪꯒꯦ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯒꯤ ꯃꯥꯏꯟꯗꯁꯨ ꯈꯣꯠꯂꯦ ꯇꯥꯃꯣ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ 2 hours later. ꯏꯅꯥꯎ ꯑꯩ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯏꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯉꯁꯥꯏ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯅꯦ ꯅꯪ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯍꯜꯍꯟꯕꯤꯗꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯀꯧꯖꯦ ꯇꯥꯃꯣ ꯇꯥꯃꯣ ꯐꯅꯕ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯥꯃꯣ ꯆꯠ ꯑꯩꯈꯣꯏ ꯇꯥꯃꯣ A few moments later. ꯏꯅꯥꯎ ꯇꯥꯃꯣ ꯃꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯂꯥꯛꯑꯝꯃꯦ ꯇꯥꯃꯣ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯗꯣ ꯇꯥꯃꯣ ꯑꯩꯅ ꯐꯅꯕ ꯂꯣꯏꯁꯤꯟꯒ꯭ꯔꯦ ꯇꯥꯃꯣ ꯑꯣ ꯐꯩ ꯒꯨꯗ ꯑꯗꯨꯅꯤ ꯇꯥꯃꯣ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏ ꯁꯥꯡꯕ ꯅꯨꯄꯥ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯄꯩꯁꯥꯒ ꯂꯣꯏꯅ ꯄꯤꯌꯨ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯉꯁꯥꯏ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯆꯪꯉꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯕꯨꯡ ꯄꯦꯜꯍꯜꯂꯒ ꯊꯥꯒꯠꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯥꯃꯣ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯛꯁꯤꯗꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯃꯉꯣꯟꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯑꯁ